ꯑꯩꯅ ꯄꯨꯛ ꯅꯥꯕ ꯍꯧꯔꯛꯏꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯅꯥꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯄꯨꯛꯁꯦ ꯑꯗꯨꯝ ꯅꯥꯏ꯫ ꯑꯩꯅ ꯄꯥꯕꯨꯡꯗꯁꯨ ꯍꯥꯏꯗꯣꯛꯇꯅ ꯈꯪꯖꯤꯜꯂꯒ ꯊꯝꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯅꯤ ꯑꯩꯅ ꯄꯨꯛꯁꯦ ꯌꯥꯝꯅ ꯅꯥꯈꯠꯂꯛꯏꯁꯦ꯫ ꯑꯩꯕꯨ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗ ꯍꯥꯏꯔꯁꯤꯔꯥꯅꯦ? ꯑꯩ ꯍꯥꯏꯈꯤꯔꯣꯏꯒꯦꯗ꯫ ꯑꯩ ꯑꯗꯨꯝ ꯈꯪꯖꯤꯜꯂꯒꯦꯗ꯫ ꯆꯦꯆꯦꯒꯤꯁꯨ ꯊꯧꯗꯣꯛ ꯑꯃ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯨꯔꯒ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯅꯤ꯫ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯋꯥꯍꯟꯅꯤꯡꯗ꯭ꯔꯦꯗ꯫ ꯑꯗꯣ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯆꯦꯆꯦꯒꯤꯁꯨ ꯆꯞ ꯆꯥꯕ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯉꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯆꯦꯆꯦꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯍꯥꯏꯕꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯉꯅꯤ ꯍꯥꯏ꯫ ꯑꯗꯨ ꯁꯤꯒꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤꯁꯦ ꯐꯖꯅ ꯈꯪꯂꯀꯥꯟꯗ ꯑꯣꯏꯅ ꯑꯩ ꯍꯥꯏꯔꯒꯦꯗ꯫ ꯇꯥꯃꯣ ꯌꯥꯔꯦ ꯍꯥꯏꯕ, ꯑꯩ ꯉꯁꯤꯗꯤ ꯅꯥꯕ ꯐꯔꯦ ꯍꯥꯏꯕ꯫ ꯆꯥꯛꯇꯣ ꯑꯩ ꯑꯣꯏꯅ ꯊꯣꯡꯉꯒꯦꯕ꯫ ꯇꯥꯃꯣꯁꯨ ꯑꯣꯐꯤꯁ ꯆꯠꯅꯕꯅꯦ ꯀꯩꯀꯩꯅꯣ ꯌꯦꯡꯉꯨꯔꯣ, ꯑꯩ ꯊꯣꯡꯉꯒꯦꯕ ꯇꯥꯃꯣ꯫ ꯊꯕꯥ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ, ꯌꯥꯔꯦ ꯇꯥꯠ ꯄꯥꯠ ꯇꯧꯔꯛꯀꯅꯨ꯫ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯖꯥꯡꯁꯤ ꯌꯥꯝ ꯍꯥꯎꯇ꯭ꯔꯕꯣ? ꯀꯔꯤꯅꯣꯅꯦ ꯅꯣꯏ ꯅꯥꯔꯒ ꯋꯥꯗꯣꯏꯁꯦ ꯑꯩ ꯀꯣ꯫ ꯑꯗꯨꯅꯅꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ, ꯒ꯭ꯌꯥꯟ ꯇꯥꯗꯕ ꯇꯧꯅꯔꯣꯏꯁꯤꯀꯣ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯍꯦꯟꯖꯥꯡꯗꯣ ꯈꯔ ꯊꯨꯅ ꯃꯜꯂꯛꯑꯣ꯫ ꯍꯋꯥꯏ ꯊꯔꯥꯛꯀꯗꯣ ꯈꯔ ꯊꯨꯅ ꯈꯣꯛꯂꯛꯎꯅꯦ꯫ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯕꯅꯦ꯫ ꯍꯋꯥꯏ ꯊꯔꯥꯛꯇꯣ ꯅꯨꯡꯉꯥꯁꯤꯒꯅꯦ ꯇꯛꯈꯥꯏꯔꯒ ꯊꯣꯡꯉꯒꯦ, ꯍꯋꯥꯏ ꯊꯔꯥꯛ ꯇꯛꯈꯥꯏꯔꯒ꯫ ꯇꯥꯃꯣ ꯑꯩꯒꯤꯗꯣ ꯁꯥꯏꯅꯁ ꯇꯧꯕꯒꯤꯅꯦ ꯍꯥꯏꯕ꯫ ꯉꯔꯥꯡ ꯇꯧꯔꯕꯁꯨꯅꯦ ꯉꯁꯤꯗꯤ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯅꯦ ꯇꯥꯃꯣ ꯅꯪꯕꯣ꯫ ꯌꯥꯝ ꯇꯜꯂꯤꯗ, ꯌꯥꯝ ꯉꯥꯡꯅꯩꯗ ꯇꯥꯃꯣ ꯅꯪꯁꯦ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯩꯅꯣꯅꯦ ꯇꯥꯃꯣꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝ ꯉꯥꯡꯅꯕ ꯋꯥꯕꯁꯤꯕꯣ꯫ ꯑꯣ, ꯇꯧꯗꯕꯒꯤꯔꯕ ꯅꯅꯥꯇꯣꯟꯒꯗꯣ ꯐꯨꯜꯂꯤꯗꯣ? ꯅꯀꯣꯛ ꯆꯤꯛꯑꯦꯅ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒ ꯒꯨꯂꯤ ꯆꯥꯔꯝꯃꯤꯗோ? ꯊꯕꯥ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅꯅꯦ ꯌꯥꯝꯅ ꯉꯥꯡꯅꯩ꯫ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯗ꯫ ꯐꯔꯦ, ꯆꯥꯛꯁꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯊꯣꯡꯉꯒꯦ꯫ ꯑꯗꯣ ꯅꯁꯥꯗꯣ ꯖꯔꯁꯤꯒꯗꯣ ꯂꯤꯠꯁꯜꯂꯨꯅꯦ꯫ ꯈꯔ ꯂꯨꯝꯅ ꯂꯩꯌꯣꯕ, ꯏꯪꯕꯁꯦ ꯌꯥꯝꯅ ꯆꯥꯟꯅꯗꯕꯅꯤ ꯁꯥꯏꯅꯁꯀ꯫ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯊꯣꯡꯉꯒꯦ, ꯑꯗꯨꯒ ꯅꯁꯥꯗꯣ ꯂꯨꯝꯅ ꯂꯩꯔꯣ, ꯑꯗꯨꯒ ꯅꯪ ꯅꯁꯥꯗꯣ ꯐꯍꯜꯂꯣ, ꯑꯗꯨꯒ ꯅꯪ ꯊꯣꯡꯉꯣ, ꯌꯥꯔꯕ? ꯉꯁꯤꯒꯤꯗꯤ ꯑꯩ ꯇꯧꯔꯒꯦ, ꯍꯋꯥꯏ ꯊꯔꯥꯛꯇꯣ ꯈꯔ ꯊꯨꯅ ꯈꯣꯛꯂꯛꯑꯣ꯫ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯍꯣꯏ ꯇꯥꯃꯣ, ꯑꯗꯨꯗꯤ ꯇꯥꯃꯣꯅ ꯆꯥꯛꯁꯦ ꯐꯖꯅ ꯂꯣꯏꯁꯟꯕꯤꯔꯣ, ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯊꯨꯅ ꯈꯣꯛꯂꯛꯑꯒꯦ꯫ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ, ꯇꯥꯃꯣꯅ ꯊꯣꯡꯗꯧꯔꯤꯕ ꯅꯨꯡꯉꯥꯁꯦ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯉꯗꯤ ꯐꯗꯧꯅꯤꯅꯦ꯫ ꯍꯥꯏꯔꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ꯫ ꯅꯨꯡꯉꯥꯒꯤ ꯃꯍꯥꯎꯁꯦ ꯍꯣꯔꯦꯟꯗꯤ ꯐꯖꯔꯅꯤꯗꯣ꯫ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ, ꯑꯩꯅ ꯊꯣꯡꯅꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯁꯤꯅ ꯇꯝꯕꯤꯗ꯭ꯔꯦ꯫ ꯐꯔꯦ, ꯇꯥꯃꯣꯅ ꯊꯣꯡꯕ ꯅꯨꯡꯉꯥꯁꯦ ꯍꯣꯔꯦꯟ ꯐꯖꯅ ꯆꯥꯔꯒ ꯂꯣꯏꯔꯦꯗ꯫ ꯊꯕꯥ, ꯍꯌꯦꯡꯗꯤꯅꯦ ꯈꯕꯔꯗ ꯁꯣꯏꯗꯅꯒꯤ ꯍꯥꯄꯛꯑꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯔꯘꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯆꯪꯉꯝꯃꯤꯕ ꯍꯥꯏꯕꯗꯣ ꯍꯌꯦꯡꯗꯤ ꯈꯕꯔꯗ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯞꯄꯛꯑꯅꯤ ꯍꯥꯏ꯫ ꯑꯩ ꯃꯣꯏꯒꯤ ꯁꯥꯔꯗꯨꯒ ꯎꯅꯕꯅꯦ, ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯣꯏꯔꯔꯣꯏꯅ ꯍꯥꯏ꯫ ꯈꯪꯗꯦꯅꯦ, ꯑꯩꯗꯤ ꯄꯪꯄꯥꯗ ꯄꯥꯈꯠꯂꯕꯅꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯨꯗꯅꯦ꯫ ꯈꯪꯗꯦꯗ, ꯑꯩ ꯅꯣꯏ ꯊꯝꯃꯝꯕꯒꯁꯦ ꯑꯩ ꯄꯥꯈꯠꯂꯕꯅꯤ꯫ ꯑꯩ ꯑꯣꯐꯤꯁ ꯆꯠꯄꯕꯨꯛꯇꯅꯦ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯣꯏ ꯃꯌꯥꯝ ꯂꯩꯍꯧꯕꯁꯦ ꯈꯜꯂꯒꯅꯦ ꯀꯔꯤꯕꯨ ꯊꯣꯛꯂꯝꯒꯗꯕꯅ ꯋꯥꯈꯜꯁꯤꯗꯅꯦ ꯈꯪꯗꯦꯗ ꯊꯕꯥ, ꯃꯤꯁꯦ ꯐꯠꯂꯣꯏꯅ ꯐꯠꯇ꯭ꯔꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ ꯊꯕꯥ꯫ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ, ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯄ, ꯉꯁꯤꯅ ꯀꯔꯤ ꯊꯣꯛꯄ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ꯫ ꯃꯇꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯑꯃꯠꯇ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯊꯕꯥ꯫ ꯇꯥꯃꯣ, ꯑꯩꯁꯨ ꯇꯥꯃꯣꯗ ꯑꯗꯨꯒꯤ ꯄꯥꯎꯗꯣ ꯍꯪꯒꯦ ꯇꯧꯔꯝꯕꯅꯦ꯫ ꯑꯗꯣ ꯇꯥꯃꯣ, ꯔꯘꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯊꯧꯗꯣꯛ ꯃꯌꯥꯝꯗꯁꯨ ꯆꯦꯟꯅꯩꯌꯦꯅ ꯍꯥꯏ꯫ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗ꯭ꯔꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯂꯝꯗꯝꯅꯔꯅꯤ꯫ ꯑꯍꯛꯄ ꯆꯩꯔꯥꯛꯀꯨꯝꯕ ꯑꯃ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯅ ꯈꯟꯕꯗ ꯇꯥꯃꯣ ꯃꯥꯁꯦ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯦ꯫ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗ꯭ꯔꯒꯗꯤ ꯇꯥꯃꯣ, ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯅꯁꯨꯅꯦ ꯑꯗꯨꯝ ꯃꯇꯧ ꯇꯝꯃꯛꯄ ꯇꯥꯕꯅꯦ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯃ ꯄꯤꯔꯒꯅꯦ
ꯋꯥꯔꯛꯄꯅꯗꯤ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯦ꯫ ꯌꯥꯝꯅ ꯆꯨꯝꯃꯦ ꯊꯕꯥ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯆꯨꯝꯃꯦ꯫ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗ꯭ꯔꯒꯗꯤ ꯃꯈꯣꯏꯁꯦ ꯁꯨꯝ ꯂꯝꯗꯝꯅꯔꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯑꯃ ꯄꯤꯔꯒꯅꯦ ꯋꯥꯔꯛꯄꯅ ꯆꯨꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ꯫ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯃꯥꯁꯤ ꯃꯃꯥꯡꯗꯁꯨ ꯊꯧꯗꯣꯛ ꯀꯌꯥꯗꯁꯨ ꯆꯦꯟꯅꯔꯦ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯍꯧꯔꯒ ꯑꯝꯇꯗꯤ ꯆꯩꯔꯥꯛꯁꯦ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯃ ꯄꯤꯔꯒꯅꯦ ꯋꯥꯔꯛꯄꯅꯗꯤ ꯐꯩꯌꯦꯅ ꯈꯜꯂꯤꯌꯦ ꯊꯕꯥ ꯑꯩꯁꯨ꯫ ꯑꯗꯣ ꯋꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯃꯥꯁꯦ ꯅꯨꯡꯁꯤꯗꯕꯅꯁꯨ ꯂꯣꯏꯔꯕꯅꯦ꯫ ꯊꯕꯥ, ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯂꯨꯔꯕꯅꯦ꯫ ꯃꯤꯒꯤ ꯃꯃꯤꯠꯇꯣ ꯀꯣꯊꯣꯛꯑꯒꯅꯦ ꯃꯉꯣꯟꯗ ꯄꯥꯟꯁꯤꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗꯨꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯅꯅꯕ ꯍꯣꯠꯅꯁꯤ, ꯅꯠꯇ꯭ꯔꯒꯗꯤ ꯍꯤꯡꯕꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯅꯪꯒꯅꯤ꯫ ꯃꯥꯅꯦ ꯇꯥꯃꯣ, ꯌꯥꯝꯅ ꯆꯨꯝꯃꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯅꯝꯕꯅ ꯃꯤꯅꯨꯡꯁꯤ ꯄꯥꯛꯅ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯑꯄꯣꯛꯄꯤ ꯃꯃꯥ, ꯑꯄꯣꯛꯄ ꯃꯄꯥ ꯐꯥꯎꯕꯗ ꯄꯤꯖꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯄꯤꯖꯅꯤꯡꯗꯗꯅ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯈꯤꯕ ꯀꯌꯥ ꯑꯃꯁꯨꯅꯤ꯫ ꯑꯗꯨꯅ ꯇꯥꯃꯣ, ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯧꯔꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯥꯝꯃꯤꯕꯁꯦ, ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯣ ꯐꯪꯉꯕ, ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯉꯕ, ꯑꯗꯨꯏ ꯇꯥꯔꯒꯗꯤ ꯌꯥꯔꯦ꯫ ꯃꯤ ꯁꯤꯒꯦꯔꯥ ꯁꯤꯔꯣꯏꯔꯥ, ꯃꯁꯥꯕꯨ ꯍꯤꯡꯉꯕ ꯑꯗꯨꯏꯗꯤ ꯌꯥꯔꯦ꯫ ꯁꯤꯅꯤ ꯃꯣꯏꯅ ꯈꯜꯂꯤꯁꯦ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯃꯔꯤꯛ ꯑꯃꯠꯇ ꯄꯛꯄꯖꯥꯠ ꯅꯠꯇꯦ꯫ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟꯗꯣ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯁꯨꯞꯅꯒꯤ ꯃꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯐꯪꯉꯒ ꯂꯣꯏꯔꯦ꯫ ꯊꯕꯥ, ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯔꯘꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯦ ꯃꯥ ꯍꯤꯡꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯌꯦꯡꯉꯨꯅꯦ, ꯃꯥꯅ ꯍꯦꯛ ꯍꯤꯡꯕꯗ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ꯫ ꯃꯀꯣꯛꯇꯨꯗ ꯑꯐꯕ ꯑꯝꯇ ꯈꯟꯕꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅꯅꯦ, ꯐꯠꯇꯕ ꯃꯌꯥꯝ ꯈꯟꯖꯤꯜꯂꯒ ꯃꯁꯤꯗꯩꯁꯤꯗ ꯃꯥꯡ ꯇꯥꯛꯅꯕ ꯀꯌా ꯑꯃ ꯇꯧꯔꯛꯈꯤꯗꯣꯔꯤꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯃꯥ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯑꯦꯅ ꯈꯜꯂꯣꯅꯦ, ꯃꯥ ꯀꯩꯁꯨ ꯇꯣꯛꯑꯣꯏꯕ꯫ ꯁꯨꯃꯥꯏꯅ ꯃꯥ ꯈꯨꯊꯤꯔꯨꯔꯦ ꯈꯣꯠꯂꯨꯔꯦꯅ ꯏꯀꯥꯏꯔꯒ ꯂꯩꯔꯣꯏꯕ꯫ ꯑꯗꯨꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕ꯫ ꯑꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗ ꯄꯔꯥ ꯇꯝꯕꯤꯕ ꯑꯣꯏꯅꯅꯦ, ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯈꯪꯍꯟꯅꯕ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯄꯤꯍꯟꯅꯤꯡꯉꯤ꯫ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏ ꯊꯦꯡꯅ ꯂꯥꯛꯑꯝꯃꯣ, ꯅꯥꯎꯕ ꯊꯦꯡꯅ ꯂꯥꯛꯑꯝꯃꯣ ꯌꯨꯝꯗꯨꯗ ꯀꯔꯤꯅꯣꯕ ꯊꯣꯛꯇꯣꯏꯁꯦ? ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯗꯤ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯌꯦꯜꯂꯨꯕ ꯌꯥꯕꯗꯤ ꯅꯠꯇꯦ꯫ ꯊꯕꯥ, ꯌꯥꯝꯅ ꯂꯨꯔꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ꯫ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯣ ꯐꯔꯦꯁꯦ ꯇꯥꯃꯣ, ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯦ꯫ ꯇꯥꯃꯣꯒ ꯑꯩꯒꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯦ ꯑꯉꯥꯡꯈꯩꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯔꯣꯏꯕ꯫ ꯊꯣꯏꯗꯣ, ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯁꯥꯕꯁꯦ ꯃꯉꯣꯟꯗ ꯄꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯖꯥꯠꯅꯤ꯫ ꯃꯥ ꯂꯣꯟꯅ ꯂꯣꯟꯅ ꯅꯤꯡꯁꯤꯡꯉꯒꯅꯦ ꯍꯦꯛ ꯍꯦꯛ ꯀꯞꯄ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯇꯥꯃꯣ, ꯑꯉꯥꯡꯈꯩꯒꯤ ꯃꯃꯥꯡꯗꯗꯤꯅꯦ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯁꯥꯔꯣꯏꯁꯦꯕ, ꯃꯣꯏ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯅꯨꯃꯤꯠꯇꯨꯗ ꯊꯣꯏꯁꯦ ꯑꯀꯤ ꯑꯈꯪ ꯈꯔ ꯅꯪꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯉꯒꯅꯦ ꯍꯦꯛ ꯍꯦꯛ ꯀꯞꯄꯦ ꯇꯥꯃꯣ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯁꯨꯡꯁꯥ ꯁꯥꯔꯒꯨꯝꯁꯦ ꯃꯣꯏ ꯃꯃꯥꯡꯗ ꯅꯣꯛꯅꯅꯕ, ꯍꯔꯥꯎꯅꯅꯕ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯅꯅꯕ ꯍꯣꯠꯅꯕꯤꯁꯦꯕ꯫ ꯆꯨꯝꯃꯦ ꯊꯕꯥ, ꯊꯣꯏꯁꯦ ꯃꯕꯨꯛꯅꯤꯡ ꯈꯔ ꯅꯧꯒꯟꯕꯅꯦ꯫ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯒꯤꯁꯨꯅꯦ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯞꯄꯒ ꯃꯄꯤ ꯇꯥꯕ ꯉꯝꯃꯤꯕꯅꯤ꯫ ꯀꯩꯁꯨ ꯅꯠꯇꯕꯗꯁꯨ ꯄꯥꯈꯟꯗ ꯈꯟꯖꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯅꯣꯛꯅꯅꯕ, ꯅꯨꯡꯉꯥꯏꯅꯅꯕ, ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯍꯟꯕ ꯇꯥꯕꯅꯤ꯫ ꯆꯨꯝꯃꯦ ꯇꯥꯃꯣ, ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯔꯤꯁꯦ ꯅꯤꯡꯁꯤꯡꯗꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃ ꯄꯨꯁꯤꯜꯂꯒ ꯀꯧꯍꯟꯕ ꯇꯥꯕꯅꯤ꯫ ꯑꯍꯟ ꯑꯃꯗ ꯍꯪꯕꯗꯗꯤ ꯁꯥꯔ ꯊꯣꯝꯕꯁꯦ ꯂꯥꯛꯇ꯭ꯔꯦꯅ ꯍꯥꯏ꯫ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯅ ꯀꯩꯗꯧꯕꯒꯤ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯤꯅꯣꯕ ꯃꯥꯅ꯫ ꯑꯩ ꯃꯆꯤꯡꯁꯦ ꯂꯥꯛꯇꯣꯔꯦ ꯍꯧꯖꯤꯛ꯫ ꯈꯪꯅꯤꯗꯅ, ꯂꯥꯛꯈꯤꯁꯅꯨ ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦꯕ꯫ ꯀꯌꯥꯗ ꯉꯝꯃꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯁꯦ꯫ ꯉꯝꯅꯤ ꯍꯥꯏꯗꯅ ꯂꯨꯄꯥ ꯂꯥꯛ 4ꯗꯣ ꯄꯤꯔꯤꯅꯦꯕ, ꯑꯗꯨꯒ ꯃꯥꯅꯒ ꯍꯦꯟꯅ ꯆꯥꯎꯁꯤꯜꯂꯛꯄꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯐꯣꯟ ꯑꯗꯨꯛ ꯌꯥꯝꯅ ꯇꯧꯕꯗꯨꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯄꯥꯏꯈꯠꯂꯧꯗꯅ ꯑꯩꯅ ꯍꯥꯏꯗꯤ꯫ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤ ꯀꯔꯤ ꯂꯩꯒꯦ, ꯀꯩꯅꯣ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯄꯥꯏꯈꯠꯂꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯐꯣꯟꯗꯨꯁꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯪ ꯇꯧꯕ ꯅꯠꯇꯦ, ꯀꯌꯥꯔꯛꯅꯣ ꯇꯧꯔꯤꯗꯣ ꯑꯩꯅ꯫ ꯌꯥꯝꯅꯅꯦ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯃꯥꯅꯒ ꯍꯦꯟꯅ ꯆꯥꯎꯁꯤꯜꯂꯛꯑꯗꯅ ꯈꯪꯅꯤꯗꯅ ꯂꯥꯛꯈꯤꯁꯅꯨ꯫ ꯃꯥꯅ ꯉꯝꯅꯤ ꯍꯥꯏꯗꯅ ꯄꯩꯁꯥꯗꯣ ꯄꯤꯔꯤꯕꯅꯤ ꯑꯩꯅ, ꯑꯗꯨꯒ ꯉꯝꯃꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯕꯩ ꯂꯧꯔꯤꯅꯣꯕ ꯄꯩꯁꯥꯗꯣ? ꯑꯩꯅ ꯍꯥꯏꯗꯤ
ꯃꯥꯅ ꯈꯜꯂꯤꯕꯨ ꯃꯥ ꯄꯨꯂꯤꯁꯅꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ ꯁꯤꯅꯤꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯈꯤ ꯁꯥꯕꯣꯟ ꯄꯨꯊꯣꯛꯑꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯂꯗꯤ ꯃꯥꯁꯨ ꯌꯥꯎꯅ ꯊꯕꯛ ꯇꯠꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯑꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗꯗꯤ ꯃꯥꯗꯤ ꯀꯩꯗꯧꯔꯤꯕ ꯃꯥꯅ ꯉꯥꯏꯔꯤꯁꯤꯅ ꯀꯅꯥ ꯑꯣ ꯃꯐꯝꯁꯤꯗꯅꯤꯅꯦ ꯅꯍꯥꯟ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯀꯩꯅꯣꯃꯗꯤ ꯂꯩꯔꯦꯁꯦ ꯐꯩ ꯑꯩ ꯃꯁꯤꯁꯤꯗꯒꯤ ꯂꯨꯝꯃꯒ ꯌꯦꯡꯒꯦ ꯅꯪꯅ ꯇꯧꯕ ꯂꯤꯂꯥꯗꯣ ꯈꯪꯅꯤꯗꯅ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯔꯣꯟ ꯑꯊꯨꯞ ꯅꯥꯏꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯈꯪꯍꯟꯗꯅ ꯊꯕꯛ ꯇꯧꯕ ꯈꯪꯅꯤꯗꯅ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯅꯪ ꯉꯁꯤꯗꯤ ꯅꯪ ꯈꯪꯅꯤꯗꯅ ꯂꯨꯄꯥ ꯂꯥꯛ 4ꯁꯤꯅ ꯀꯔꯤ ꯀꯔꯤ ꯍꯧꯗꯣꯛꯅ ꯍꯧꯁꯤꯒꯦ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯀꯔꯕꯥꯔ ꯑꯃ ꯇꯧꯍꯧꯕꯅꯗꯤ ꯐꯩꯁꯦ ꯀꯔꯤꯕꯨ ꯇꯧꯁꯤꯒꯦꯅꯦ ꯑꯩꯕꯣ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯊꯣꯛꯑꯕ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯁꯥꯟꯇꯣꯛꯑꯕ ꯅꯠꯇ꯭ꯔꯒꯅ ꯁꯦꯟ ꯑꯣꯏꯅ ꯊꯥꯗꯔꯒ ꯊꯥꯒꯤ ꯑꯣꯏꯅ ꯁꯦꯟꯗꯣꯏ ꯈꯣꯝꯒꯠꯄ ꯑꯃ ꯀꯔꯝꯕꯅ ꯐꯅꯤ ꯍꯩꯃꯥ ꯏꯕꯦꯝ ꯑꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯑꯣꯐꯤꯁ ꯃꯃꯥꯡꯁꯤꯗ ꯑꯁꯨꯛ ꯉꯟꯅ ꯀꯩꯗꯧꯔꯤꯅꯣꯕ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯂꯣꯏ ꯆꯣꯞꯅꯔꯛꯇꯅꯅꯦ ꯑꯩꯁꯤꯕꯨ ꯌꯣꯜꯂꯒꯦ ꯍꯥꯏꯔꯣ ꯃꯥꯅ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯌꯣꯟꯒꯦ ꯍꯥꯏꯔꯕ ꯑꯩꯁꯤꯕꯨ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯃꯁꯤ ꯑꯩ ꯈꯨꯠꯇꯅꯦ ꯃꯁꯤ ꯁꯣꯏꯗꯅꯒꯤ ꯃꯁꯤ ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯗꯣꯏꯗꯤ ꯑꯩ ꯀꯩꯅꯣꯕ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯄꯩꯁꯥ ꯂꯧꯔꯝꯗꯥꯏꯗꯗꯤꯅꯦ ꯃꯥ ꯎꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕꯅꯦ ꯄꯩꯁా ꯂꯧꯔ ꯃꯇꯨꯡꯁꯤꯗꯗꯤꯅꯦ ꯃꯁꯛꯁꯦ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯈꯪꯗꯦꯅꯦ ꯃꯤꯅ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯏꯀꯥꯏꯗꯅ ꯀꯣꯛ ꯇꯣꯛꯑꯒꯦ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯅꯝꯗꯤ ꯈꯔ ꯀꯟꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯅꯝ ꯀꯜꯂꯦꯗꯅ ꯑꯩꯉꯣꯟꯗꯗꯤ ꯀꯩꯗꯧ ꯉꯝꯅꯤꯒꯦ ꯁꯈꯤ ꯁꯥꯕꯣꯟꯁꯨ ꯃꯉꯣꯟꯗ ꯀꯩꯝꯇꯁꯨ ꯂꯩꯕ ꯅꯠꯇꯕ ꯑꯩꯅ ꯀꯤꯠ ꯂꯥꯎꯅ ꯅꯝꯕꯗ ꯇꯨꯔꯗꯕꯅꯤꯗ ꯍꯦꯔꯥ ꯃꯥꯅ ꯀꯩꯗꯧ ꯉꯝꯅꯤꯒꯦ ꯑꯣ ꯑꯥꯗ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ ꯁꯦ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯁꯦ ꯃꯤꯒꯤ ꯄꯩꯁꯥ ꯇꯞꯇꯥꯏ ꯂꯧꯁꯟꯈ꯭ꯔꯒ ꯐꯣꯟꯁꯨ ꯄꯥꯏꯈꯠꯇꯕ ꯑꯗꯨꯒ ꯀꯌꯥꯗ ꯃꯣꯟꯗꯥꯒ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯛꯅꯦꯅꯅꯦ ꯄꯥꯟ ꯃꯇꯨꯝ ꯃꯨꯟꯗꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯣ ꯑꯩ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯩꯔꯦ ꯏꯕꯦꯝ ꯑꯁꯦ ꯊꯦꯝꯃꯒ ꯌꯥꯅꯤ ꯌꯥꯅꯤꯅ ꯍꯥꯏꯖꯜꯂꯕ ꯑꯗꯨꯒ ꯔꯘꯨꯅ ꯁꯥꯎꯔꯛꯇꯅ ꯅꯨꯄꯤꯁꯤꯒꯤ ꯑꯁꯦꯡꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯥꯏꯗꯣꯛꯍꯜꯂꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯦ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯐꯥꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯩꯁꯥꯁꯦ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯒꯦ ꯑꯣ ꯑꯥꯗ ꯂꯥꯛꯏꯕ ꯍꯅꯨꯕ ꯅꯨꯄꯥ ꯄꯨꯂꯤꯁꯁꯦ ꯑꯣꯏꯕ ꯇꯥꯏ ꯃꯥꯅ ꯉꯥꯏꯔꯤꯕꯁꯦ ꯑꯣꯏꯁꯨ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯁꯥꯕꯅꯦ ꯐꯩ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯔꯤꯕ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯂꯨꯝꯃꯒꯅꯦ ꯌꯦꯡꯉꯒꯦ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯑꯁꯤꯒꯤ ꯍꯅꯨꯕ ꯅꯨꯄꯥꯁꯤꯒ ꯃꯃꯥꯡꯗꯁꯨ ꯑꯅꯤꯔꯛ ꯎꯅꯈ꯭ꯔꯕꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯐꯩ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯉꯁꯤꯒ ꯊꯥꯔꯒꯗꯤ 3ꯔꯛ ꯁꯨꯕꯅꯤ ꯑꯩꯅ ꯎꯔꯤꯕꯁꯦ ꯅꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯂꯤꯂꯥꯗꯣ ꯉꯁꯤꯗꯤ ꯈꯪꯉꯅꯤꯗꯅ ꯑꯁꯦꯡꯕ ꯑꯃ ꯁꯥꯔ ꯀꯔꯤꯅꯣ ꯁꯥꯔꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯉꯝꯅꯤ ꯍꯥꯏꯗꯅ ꯄꯩꯁꯥꯗꯣ ꯄꯤꯔꯦ ꯑꯗꯨꯒ ꯐꯣꯟꯒ ꯄꯥꯏꯈꯠꯇꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯉꯁꯤꯗꯤꯅꯦ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯦ ꯃꯇꯝꯗꯤ ꯂꯩꯇ꯭ꯔꯦ ꯍꯌꯦꯡ ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯦꯞꯄꯒꯅꯤ ꯑꯩꯅ ꯂꯩꯇ ꯄꯩꯁꯥꯗꯣ ꯄꯤꯔꯤꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯁꯥꯔꯅ ꯇꯧꯕꯤꯔꯛꯄꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕꯣ ꯄꯩꯁꯥꯗꯣ ꯂꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯉꯝꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯟꯅ ꯍꯥꯏꯕꯤꯔꯝꯃꯗꯤ ꯐꯩꯗꯅ ꯄꯩꯁꯥꯗꯣ ꯄꯤꯔꯦ ꯂꯩꯇ ꯄꯤꯔꯤꯅꯦ ꯑꯗꯨꯁꯨ ꯑꯗꯨꯒ ꯐꯣꯟꯒ ꯄꯥꯏꯈꯠꯇꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯈꯤꯕꯁꯤꯗꯤꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯋꯥꯁꯦ ꯁꯥꯔꯅ ꯊꯑꯣꯏꯕꯤꯗꯦ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯁꯥꯔ ꯑꯩꯗꯤ ꯁꯥꯔꯗ ꯊꯥꯖꯕ ꯊꯝꯃꯒ ꯑꯩꯒꯤ ꯄꯩꯁꯥ ꯂꯩꯖꯕ ꯈꯔꯗꯣ ꯁꯥꯔꯗ ꯄꯤꯖꯕꯅꯦ ꯑꯗꯨꯒ ꯁꯥꯔꯅ ꯁꯨꯃꯥꯏꯅ ꯐꯣꯟ ꯄꯥꯏꯈꯠꯇꯗꯅ ꯇꯧꯕꯁꯤꯗꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯕꯦꯝꯃ ꯑꯝꯇ ꯉꯥꯏꯈꯣ ꯑꯝꯇꯅꯦ ꯁꯥꯎꯒꯠꯈꯤꯅꯨ ꯅꯪ ꯁꯥꯔ ꯋꯥ ꯍꯥꯏꯒꯦ ꯇꯥꯎꯁꯦ ꯑꯩꯒꯤ ꯐꯣꯟꯗꯣ ꯉꯔꯥꯡ ꯇꯥꯍꯧꯔꯦ ꯑꯗꯨꯅꯅꯤꯅꯦ ꯔꯤꯡ ꯆꯠꯂꯒ ꯄꯥꯏꯈꯠꯂꯝꯃꯣꯏꯅꯦ ꯆꯨꯝꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯑꯩꯅꯁꯨꯅꯦ ꯑꯩꯒꯤ ꯐꯣꯟꯗꯨꯗ ꯍꯟꯖꯟ ꯇꯧꯕꯅꯤ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯏꯕꯦꯝꯃ ꯑꯗꯨꯅꯅꯤꯀꯣ ꯅꯪ ꯁꯥꯎꯅꯨ ꯅꯪ ꯁꯥꯔꯅꯅꯦ ꯐꯅꯅꯕ ꯂꯣꯏꯅ ꯁꯦꯟꯅꯤ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇꯅꯦ ꯀꯩꯝꯇ ꯃꯊꯥ ꯁꯥꯔꯨꯅꯨ ꯔꯘꯨꯗꯣ ꯑꯩꯅ ꯊꯦꯝꯃꯒꯅꯦ ꯊꯝꯃꯤꯕꯅꯤ ꯃꯥ ꯀꯩꯁꯨ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯩꯗꯣꯛꯏꯅꯦ ꯄꯥꯈꯠꯀꯅꯨ ꯁꯥꯔ
ꯀꯩꯅꯣ ꯁꯥꯔꯅ ꯈꯟꯕꯤꯔꯤꯁꯤꯕꯣ ꯃꯇꯝ ꯂꯩꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯄꯣ ꯍꯌꯦꯡꯗꯤ ꯄꯥꯎꯆꯦꯗꯨꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯣꯏꯅꯃꯛ ꯏꯔꯒ ꯍꯥꯞꯄꯛꯑꯅꯤ ꯁꯥꯔ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯄꯩꯁꯥ ꯑꯣꯏꯅ ꯍꯟꯗꯣꯛꯄꯅ ꯐꯔꯒꯗ꯭ꯔꯥ ꯁꯥꯔ ꯉꯝꯃꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯅ ꯄꯩꯁꯥꯗꯣ ꯍꯟꯗꯣꯛꯄꯤꯔꯛꯑꯣ ꯑꯩꯅ ꯔꯘꯨꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯁꯥꯔ ꯀꯥꯟꯅꯗ꯭ꯔꯦ ꯁꯣꯏꯗꯅꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯅꯤ ꯑꯩꯅ ꯇꯥꯏꯕ ꯑꯆꯧꯕꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯠꯂꯣ ꯍꯥꯏꯕꯅꯤ ꯈꯣꯠꯄꯅꯤꯅ ꯁꯣꯏꯗꯅꯒꯤ ꯍꯥꯏꯗꯣꯔꯛꯂꯅꯤ ꯑꯩꯁꯦ ꯑꯗꯨꯝ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯏ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯨꯗꯤ ꯅꯪꯅꯤꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯐꯔꯦꯁꯦ ꯅꯪ ꯁꯥꯔ ꯉꯝꯅꯕ ꯁꯤꯟꯒꯦ ꯍꯥꯏꯔꯦꯗꯅ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯄꯩꯁꯥ ꯍꯟꯗꯣꯛꯎ ꯈꯣꯠꯂꯨ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯁꯤꯕꯨ ꯀꯩꯅꯣ ꯅꯪ ꯔꯘꯨꯁꯦ ꯀꯟꯕ ꯄꯥꯝꯗ꯭ꯔꯕ꯭ꯔோ ꯀꯔꯤꯅꯣ ꯑꯩꯅ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯉꯝꯃꯅꯤꯗꯅ ꯅꯪ ꯑꯗꯨꯒꯤꯗꯃꯛꯇ ꯃꯊꯥ ꯁꯥꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯇꯣꯛꯑꯁꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯑꯩꯗꯤ ꯔꯘꯨꯗꯣ ꯀꯟꯕꯗꯤ ꯁꯣꯏꯗꯅꯒꯤ ꯉꯝꯅꯤ ꯑꯗꯣ ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯕꯨꯗꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯏꯁ ꯀꯌꯥꯗ ꯇꯧꯕ ꯉꯝꯃꯤꯕ ꯅꯨꯄꯤꯗꯣ ꯌꯦꯡꯉꯨꯅꯁꯦ ꯏꯃꯥꯏꯄꯦꯝꯃ ꯅꯪꯗꯤꯅꯦ ꯃꯤ ꯅꯠꯇꯦ ꯁꯥꯅꯤ ꯁꯥ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯥꯠꯂꯨ ꯆꯣꯟꯅ ꯏꯟꯖꯟꯕ ꯉꯝꯕ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨꯅꯦ ꯅꯪ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯉꯥꯛꯄꯤꯕꯗꯤ ꯉꯝꯃꯣꯏ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯕꯅꯤ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯍꯩꯗꯤ ꯏꯁꯥꯅ ꯆꯥꯕ ꯇꯥꯕꯅꯤ ꯅꯪꯁꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯑꯩꯅ ꯐꯪꯍꯟꯒꯅꯤ ꯑꯩꯒꯤ ꯍꯦꯛ ꯅꯨꯄꯤꯃꯛꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ ꯑꯣꯐꯤꯁꯀꯤ ꯂꯨꯄꯥ ꯂꯥꯛ 4ꯗꯨꯁꯨ ꯅꯪ ꯅꯁꯥꯒꯤ ꯏꯖꯠ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯍꯨꯔꯥꯜꯂꯤꯕꯣꯏꯔꯦ ꯀꯩꯅꯣꯅꯦ ꯃꯌꯥꯝꯅ ꯅꯤꯝꯐꯨ ꯉꯥꯡꯅꯩꯁꯤꯕꯨ ꯆꯨꯝꯃꯖꯥꯠꯂꯣ ꯑꯩꯕꯨ ꯆꯍꯤ 8 ꯖꯦꯜꯗ ꯂꯩꯕꯒꯤ ꯔꯥꯏꯠ ꯇꯥꯔꯦ ꯀꯥꯏꯅꯒ ꯍꯥꯏꯅꯩꯁꯤꯕꯨ ꯑꯁ ꯏꯇꯩꯃꯗꯣ ꯀꯩꯗꯧ ꯂꯩꯔꯖꯥꯠꯅꯣ ꯑꯩꯅꯅꯦ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯂꯣꯏ ꯍꯥꯏꯗꯣꯛꯇꯣꯏꯅꯦꯕꯀꯣꯁꯦ ꯃꯇꯣꯡꯅ ꯃꯣꯏꯅ ꯆꯥꯒꯦ ꯍꯥꯏꯕ ꯁꯔꯨꯅ ꯑꯩꯅ ꯆꯥꯎ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯗꯒꯦ ꯈꯪꯉꯤꯗꯅ ꯀꯩꯒꯨꯝꯕ ꯑꯩ ꯍꯦꯛ ꯂꯧꯊꯣꯛꯇꯕꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯏꯇꯩꯃ ꯑꯩꯈꯛ ꯑꯋꯥꯐꯝꯗ ꯇꯥꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯀꯩꯒꯨꯝꯕ ꯑꯋꯥꯐꯝꯗ ꯇꯥꯔꯕꯗꯤ ꯇꯥꯃꯤꯟꯅꯒꯗꯕꯅꯤ ꯏꯇꯩꯃꯁꯨ ꯏꯇꯩꯃꯅ ꯏꯟꯖꯜꯂꯛꯄꯗꯩ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯁꯨꯃꯥꯏꯅ ꯊꯣꯛꯏꯁꯦ ꯏꯇꯩꯃꯅ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯅꯤꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯌꯥꯗꯕꯩ ꯊꯕꯛ ꯇꯧ ꯇꯥꯔꯦꯗꯅ ꯍꯌꯦꯡꯒꯤ ꯄꯥꯎꯆꯦꯗ ꯑꯩꯒꯤ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯣꯏꯅꯃꯛ ꯍꯥꯞꯄꯅꯤ ꯐꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯕꯨ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯏꯇꯩꯃ ꯅꯅꯥꯎꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯈꯛꯀꯤ ꯅꯠꯇꯦ ꯏꯇꯩꯃꯒꯤ ꯊꯕꯛꯅꯤ ꯑꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯔꯗꯤ ꯇꯥꯃꯤꯟꯅꯒꯗꯕꯅꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯌꯥꯝꯕꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯉꯥꯛꯇ ꯅꯣꯏꯅ ꯌꯦꯡꯕꯤꯌꯦꯕ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗꯦ 80% ꯍꯦꯟꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗ꯭ꯔꯤꯕ ꯃꯤꯅ ꯍꯦꯟꯅ ꯌꯦꯡꯉꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕ ꯃꯤꯅ ꯌꯦꯡꯕꯤꯕꯗꯤ ꯌꯥꯝꯗꯦ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯊꯥꯒꯠꯄ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯃꯗꯨꯅ ꯑꯩꯒꯤꯁꯨ ꯊꯧꯅꯥ ꯑꯣꯏꯖꯔꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯣ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ